ꯊꯥꯖꯅ ꯑꯣꯏꯔꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯦꯟꯗꯦꯗ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯊꯥꯗꯧꯒꯤ CSO ꯁꯤꯡꯒ ꯀ꯭ꯂꯣꯖ ꯗꯣꯔ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯂꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯔꯝꯕ ꯔꯤꯖꯣꯂꯨꯁꯟ ꯂꯧꯈꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯥ ꯆꯠꯊꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯤꯇꯤꯡ ꯑꯁꯤꯗ ꯀꯟꯐ꯭ꯂꯤꯛ ꯑꯃꯁꯨꯡ ꯄꯤꯁ ꯄ꯭ꯔꯣꯁꯦꯁꯀꯤ ꯃꯇꯥꯡꯗ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ ꯄꯥꯅꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯀꯪꯂꯣꯂꯥꯅ ꯃꯦꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯈꯪꯗꯣꯛꯄꯅꯤ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯍꯥꯏꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯁꯤ ꯂꯝꯗꯝꯁꯤꯗ ꯌꯦꯜꯂꯣꯏꯉꯩꯗꯒꯤ ꯂꯩꯔꯛꯇꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯃꯔꯨ ꯑꯣꯏꯅ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯕ ꯃꯇꯨꯡ ꯑꯃꯗꯤ ꯃꯃꯥꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯅꯧꯅ ꯆꯪꯂꯛꯂꯒ ꯈꯨꯟꯗꯥꯈꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯂꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨꯕꯨ ꯈꯪꯅꯕ ꯌꯥꯏꯈꯜꯂꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯂꯒ ꯂꯩꯔꯕ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯃꯈꯜ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯂꯩꯕꯥꯛ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯦꯟꯃꯥꯔꯗꯒꯤ ꯂꯥꯛꯂꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯣꯟꯅ ꯀꯥꯡꯂꯣꯟꯅ ꯂꯥꯟꯅ ꯆꯪꯂꯛꯂꯒ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯣꯞꯁꯤꯡ ꯀꯌꯥꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯁꯤꯜꯂꯛꯄ ꯀꯥꯡꯕꯨꯗꯨꯕꯨꯁꯨ ꯃꯤꯇꯣꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯟꯕ ꯌꯥꯏ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯟꯅꯔꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2018ꯗ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯆꯠꯅꯔꯒꯅꯤ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯗ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯄꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯄꯥꯏꯅꯕ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯁꯨꯅ ꯄꯥꯏꯕꯁꯤꯡ ꯈꯛꯇꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯕ ꯌꯥꯍꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯝꯂꯒꯅꯤ ꯈꯜꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯒ ꯌꯨꯝꯂꯣꯟꯅꯕ ꯃꯦꯟꯃꯥꯔꯔꯣꯝꯗꯒꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯂꯣꯟꯅ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯪꯂꯛꯂꯒ ꯈꯨꯟꯗꯥꯔꯤꯕꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡꯒ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡ ꯃꯔꯝ ꯆꯥꯗꯅ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯆꯥꯎꯅ ꯀꯩꯍꯜꯂꯛꯄ ꯍꯧꯔꯛꯂꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯈꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯉꯥꯛꯀꯤ ꯃꯇꯝꯒꯤ ꯄ꯭ꯔꯣꯄꯔ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯉꯥꯛꯀꯤ ꯃꯇꯝꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯅ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯈꯤꯕ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯑꯗꯨꯒꯤ ꯀꯨꯀꯤꯒꯤ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯔꯛꯄꯒꯤ ꯃꯇꯝꯗ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯒꯤ ꯑꯔꯣꯟꯕ ꯂꯂꯣꯡꯒꯤ ꯃꯈꯥꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯇꯩꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯍꯧꯈꯤꯕꯗꯒꯤ ꯉꯁꯤ ꯆꯍꯤ 2 ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯛꯂꯤ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯄꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯈꯤꯕ ꯂꯩꯈ꯭ꯔꯕꯁꯨ ꯃꯄꯨꯡ ꯐꯥꯗꯕ ꯃꯑꯣꯡꯗ ꯂꯩꯕꯒꯨꯝ ꯇꯧꯔꯤꯉꯩ ꯁꯩꯔꯛꯇ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯃꯄꯥꯟ ꯂꯝ ꯍꯥꯏꯕꯗꯤ ꯃꯦꯟꯃꯥꯔꯗꯒꯤ ꯂꯣꯟꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯂꯝꯗꯝ ꯑꯁꯤꯗ ꯀꯣꯟꯅ ꯅꯣꯃꯦꯗꯤꯛ ꯇ꯭ꯔꯥꯏꯕ ꯑꯣꯏꯅ ꯆꯪꯂꯛꯂꯒ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯟꯈ꯭ꯔꯕꯁꯤꯡꯒ ꯄꯨꯟꯁꯤꯜꯂꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯁꯤꯜꯂꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯁꯤꯡ ꯈꯪꯗꯅ ꯈꯨꯠꯁꯦꯝꯒꯤ ꯃꯁꯤꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯅ ꯈꯪꯂꯕꯁꯨ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯀꯌꯥꯃꯨꯛ ꯂꯩꯈꯤꯕꯗꯒꯤ ꯉꯁꯤꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯕ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯃꯥꯟꯕꯒꯤ ꯈꯨꯗꯝꯗꯤ ꯀꯨꯀꯤꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯁꯦꯝꯅꯤꯡꯕ ꯂꯝꯕꯤ ꯁꯦꯝꯕꯗ ꯑꯃꯗꯤ ꯂꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯡ ꯊꯣꯟꯅꯤꯡꯕ ꯊꯣꯟꯕꯗ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯅ ꯑꯆꯨꯝꯕ ꯈꯣꯜꯂꯥꯎ ꯂꯥꯎꯕꯗꯅ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯕꯒꯨꯝꯕꯒꯤ ꯊꯧꯑꯣꯡꯗ ꯂꯩꯕꯗꯒꯤ ꯄꯦꯟꯅꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯌꯦꯜꯂꯣ ꯃꯤꯁꯤꯡꯒꯤ ꯑꯆꯨꯝꯕ ꯈꯣꯜꯂꯥꯎ ꯇꯥꯕꯤꯗꯕ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯌꯦꯡꯂꯒ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯋꯥꯍꯪꯁꯤꯡ ꯂꯦꯞꯇꯅ ꯍꯪꯂꯕꯁꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯂꯨꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯌꯥꯕꯒꯤ ꯏꯅꯔ ꯂꯥꯏꯟ ꯄꯥꯏꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯃꯦꯟꯃꯥꯔꯗꯒꯤ ꯀꯥꯡꯂꯣꯟ ꯂꯣꯟꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯈꯔꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯁꯤꯡꯕꯨ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯑꯊꯨꯕꯗ ꯃꯁꯥ ꯈꯪꯗꯣꯛꯂꯒ ꯃꯔꯝꯗꯝꯗ ꯍꯟꯈꯤꯅꯕ ꯁꯤꯟꯕꯒꯤ ꯃꯅꯨꯡꯆꯟꯅ ꯅꯣꯃꯦꯗꯤꯛ ꯇ꯭ꯔꯥꯏꯕ ꯀꯨꯀꯤꯁꯤꯡꯒ ꯄꯨꯟꯅ ꯌꯥꯅꯁꯤꯟꯅꯔꯒ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯅꯕ ꯁꯤꯟꯕ ꯆꯨꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯔꯥꯡꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯒꯅꯤ ꯍꯥꯏꯕ ꯄꯥꯅꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯁꯟ ꯐꯣꯔ ꯁꯤꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯆꯤꯌꯔꯄꯔꯁꯟ ꯈꯟꯕꯗ ꯀꯔꯞꯁꯟ ꯇꯧꯔꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ TYCM Manipur State Commission for Scheduled Tribe ki chairperson khanbada corruption tawduna transparency oina khandaba thoklabadi Tribal Youth Council Manipur TYCM na tuminna leithokloi haina council asigi vice president thangmaingam
ꯑꯌꯨꯡꯁꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯁꯟ ꯐꯣꯔ ꯁꯤꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2013ꯗ ꯕꯤꯜ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯀꯨꯝꯖꯥ ꯏꯪ 2013ꯗꯒꯤ ꯆꯠꯅꯕ ꯍꯧꯔꯛꯈꯤ Manipur State Commission for Scheduled Tribe ki chairperson si sai ahum khudingi anawa chairperson hapi Masi lisang sina sathaduna lakpana haukiba tamda pairamba chairperson asi satliba sai sigi July 13da maki tam loikiduna hauju Manipur State Commission for Scheduled Tribe ki chairperson gi phamasi hangduna leiri chairperson gi pham hangduna leiba sina tribal gi oiba thabak thoram kaya pangthokpada ngamdana leiri masi gi damak hangduna leiriba chairperson gi phamasi hapinaba chief secretary da aiba sirol oina pisin kiba leiri aduma pungasi phawba karigoba notice amata thoktuna chairperson gi phamasi hangduna leiriba chairperson ki pharmacy atupa matamda hapinaba mari renaba singna thabak pekhatpiu amaromda Manipur State Commission for Scheduled Tribe ki chairperson asi hapnaba honaba matamda tribal gi maramda ningthina khangba miyoi oina hapigadabani loina chairperson hapnaba gi damak transparency oina notice thoktuna corruption yauduna hairiba chairperson ki pharmacy hapgadabani soidi maitai lairaba singda maitai phamnaiba singna otpagi thabak toklasi iboyama Maitai leibak wabana kham thiengli habisi amuk ningsing ludrabasu mipung khuding na khangnarabani hauki bezai kya gi mamang di singmi isal inaw singna hauja thingthang kya rak ta makhui gi apam demand khara gi dama economic blockade kya rak tawduna lakhi hairi ba blockade singa du khwai di gi wari bisi tampaki tammi singni aduba BJP government lakpadi economic blockade ti khara di handaki masiga loidana fake encounter mi panghap ta hap du su tokhi hatpadus tokhi matam khari santi yam noiki iramda Manipur sanaleba asi oireko nungai santi oiba lamdam ni khanki BJP government pu miyam ni yamna thaganaki kumza english ngani ga kunga mathuida Manipura corona lakhi corona amari post corona na miyoi lising ani degi mari phawb gi thawai manki corona gi khudong sa bloraga micro financing da praja singna thamjiluba sel sing club hatoki corona gi saitheng khang mara waraba praja sing tapna turoi ngamloi khaji hawgalakpada ngairi da Kuki singna lal tarakhi maitai lising humfu henbigi mayu maikai mai thatopiki maitai sani gi humfu hen hatopiki lanjenarakpa praja singi mateng pangbada madi lal thenabada tami sing kham thena awawa haibadu ki asumna waringai talaksid ising isaw kya hanjin thoki amadi akan manong nungshina loinana len kya haitharaktuna tami kya gi yum hotrong hoki awaba piba haibadu ki laksaning libo wafam di English ngani ga kungo humdoi gi me gi tang ahumna Kuki sing asobo rally ama satlaba matungda maitai lal tarakhiba numit adudagi paraga ngasi phawbada sawrana sahi ani ga tha ahum asi lal oibaga loinana asobo economic blockade mas oidi maitai sing kham thengna wari kitang safa bahairaga government gi thabuk ta hoba mihoi sing haibada hamama thokdrabani karbar khudimak loina pheloidi tampakti gi hendong satpa yadrabani na asiguma waraba matamasida government sarkar gi thabuk phangaudraba mihoi sing gi dama sel gi mating ama phawba pirak pasulaitari masagi lam marang kaina leijaba mihoi sing di isang na pibu thagera nga bu yokera okbu yokera yen bu loigera san bu loigera khara tawnari mama mapana lam su thambiram draba lairik lai sudi Haijiluraga government service te phangaudraba miyoi sing singkhong singya satuna pham tawnari